Ngasigi oiba tongan ba pes karagi poseng collection tawduna miyamda thamjage ahan boina AT gi luching purel korongan ba khuman gi pes tagi post ama khak lokot charaga thamjage 2016 lamangdong maning haira Pandba amadi Pakhang Leisabi-Leitaba ching Khul phurup maming di panjaroi Khul aduda ungkhana ba thoki yam pikpa missing yamdaba phurup ni hairi nongma kunungda chak yauba invitation ama lai ining thauga aiga chali Khul adu yaure function haure isai jagoi loirakpada Khul gi ahan amana ining thau dairi ining thau aikoi Khul si ining thau khagem bagi michai sap lai michai asina Khul si punsi nungsangdre Khul si hai pandre Leisabi Pakhang leitre hairakhi ining thau na hai sigumba ama leirabadi hana mangzauna na haibiyu mamutta na wari tinaba khangdaba aidi sigi wari sidi tadri aduga saukhatlaba matam sigumba si kaya thajade kamaina hai paloidoino Pakhang Leisabi leiroidoino haibada Khul adugi ahan aduna wari lirai thaina ining thau khagembana lan halakpada aikoi Khulda haira Pandba ubada chaningbadagi mahakti ining thaunina hairamdana hekpadu nungaitabadagi Khulda hairai khulakpa nakoi Khulda hai palabadi hai khitat chage haibada Khulgi miyoina hai si charaga hawi khankrabadi chahi khudingi kunungda hai thil o hairkani aduna pande haina khumlasina ining thau hai pande na khumki ining thau khagembadi hai panbadu mit ubanina hairai asengbagi pandabra pande na khumi adubu sungpan hek palanuna michai toromi aduga ining thau khagembana waring hek pothage Khulgi jagoi isai ul u haibada pakhatana Leisabi ukrabadi lauge hairakani Pakhang urabadi lanmi oina pukhragani khanbadagi Khulgi hanuba hanubi ngakta jagoi sakhi ining thau khagembana noi Khul asi Pakhang Leisabi leitabra hangbada leite khumi aduda ining thau khagembana sauduna adudi Leisabi Pakhang suglai leiranu haina michai toroki haina wari lirai ining thau leisembana hai hoi wari budi libire ahanna ado haira pandi haiba asidi laitin gi natna science ki matamni fazana department tanaraga yengsi aduga kamaina Pakhang Leisabi leiroidoino khulama leiraga Khulgi ahal sing aduna hairai ining thau aikoi yengba yaba yengle haisi mapan saraga loi keli aduga Leisabi Pakhang leiti haibadi atai natte chahi 13 dagina 15 subaga mayum pangpan pali Leisabi ni Pakhang ni haina chahi kunga mari kunga mangagi leite aduga ahan chu thuna oisili kuina punchi de hairi ining thawna khungi ahan singna haibadu tawsi haidana ahal sing aduna ining thawna fanaba tawbiyu aikoi di khangdre hairakhi ining thawna adudi kunungi maichau maiba tanakhi gi hairaga halakhi khara leiraga kunungi maichau oiba matam aduda kagwadagi laikhidraba pabung apabi hoi maiba khara chatkhi aidi yahodre Khul aduda thaina lalamba ibadau Pakhang bagida khoiramsi haibada khara amana yai khara amana Christiani khoiram moi haibadagi yanadadana halakhi kona Khulgi maikai animak yasinaraga kunungda lakpadagi khoiramkhi olakpa chahida hai pale haiduna kunungda thilakhi wari ase matamadugi pause daga yawkhibani hairi sigumba wari kaya ining thauga chahi ani hena chingda chalakbada thengnakiba kongai ni hairi maka chatarakpada idu ningthau hairiba PS asina phongdokbagi matungina development plan ama tawbada up to date data changi Manipur gi data asi controversial 2011 census ta report ta sum based tawri makata na up to date oiba official data publish tawdri industry singna project ama pakhat ki khallagadi industrial market research tawgani secondary data da based tawraga study tawradi yararoi field da chatlaga primary data khomba tai natradi project adu adum fail oiragani Manipur state planning department na tawzabani tawbagi maong di planning commission housing na niti ayokna promet pirakani promet adu melaga tagat pakhaktani MLA singna magi local area development gi program happy yu haidana state chief minister da requisition thagatkani MLA mayamna thagalakpa program proposal sing adu state budget ki matung ina politics ki matung ina kathokaksin tawraga assembly da bill pass tawgani plan budget ta yauraba sing adu local thikadar singna thabak sugani han advance loktok laga thika suba yawi thabak sudana paisa loktok pasu yawi work order phangdana thabak suru basu yawi thika suru roga bill phangdana lushin ki basu yawi sibu kawi state planning state development work sida nakoi aikoi na karimata tawruba hairuba yaroi format ta copy paste tawba planning ni youth ching asi thabak phangdabagi maramdi planning direction chuna dabagi ni youth haiba asi chahi 15 dagina 35 phawba chingi state census ta youth asi chahi 35 dagina 18 aduga adult hairagana chahi 10 dagina 59 phawba iraga
leiraga thengnai youth population asi state census report matungina demographic dividend hotna bada adum awaba oire youth ki population wangbagi young population haidana developed countries singdadi youth ki contribution na double GDP growth phawba lai human capital population dividend asina potential economic growth pigadawribani planning soiragana large unemployment problem oigadawribani working age asi generally 15 to 64 mapam khudingda oire adubu state census report matungina manipur gi working age group asi 20 to 59 phawba khaktani 2011 census report matungina manipur gi working age group population share asi 57.8% ni 2025 yauraba phawba 2011 census data da base tawraga planning tawba yaba natte manipur dadi makha tana census tawdaba maramna planning khuding blindly tawri youth population 2029 asi manipur census report 2011 matung ina 8,39,267 or 30% of population ni youth sing aduda job ka mari leinana skills personality development training pi khrabra haiba question aduna state GDP growth hot pada mateng pangani maramdi state GDP growth asi ayamana service sector dagi lakpani youth sing na provide torpani manipur da unemployment problem leidiba asisu government planning soiba investment tawdaba youth sing da skill watpa personality development tawdabana achauba factor ni youth sing da misconception wrong perception hairiba sing asi semdoktaba sungya yaro job skills watpa personality development tawdaba social awareness oidaba up to date information knowledge current affairs khangdaba haiba asi employment potential laitrabani minus GDP growth lakningai maramni waikhu gi culture hairiba adu semdo u natragadi work environment ta teamwork team management communication leadership skills ta asoiba adum lairagani soft skills amadi technical skills laitragadi employable potential laitre unemployment wanglagani hairi maka jatharakbada newslink imphal hairiba page asina phongdokpagi matungina san taragumdoi tumina smuggling tarumba miyoi ahum kudeng thabi PBCP Teknopal district ta phare hairi makhoi ahum adudi Henmilen Hawkip sahi kunga taruk Suhaw Hawkip sahi yankai ga mapan amasong Henkholan Lahobum sahi kuntra ga taruk ni hairi san taragumdoi dugi mamaladu lak nipan ga lising nipu manga chorakpa oi hairi maka jatarakpada nungthil pause gi chefong ama oiriba kangla pawdagi lakhot charaga thamjige Kuki singna imphal da government job kamari leinaba exam sing thaba chatpada AR na ngak sinbinaba hijackre hairi separate administration gi demand tawriba Kuki singna education gi lam yauna government ki job sing changna ba hona bada awaba kaya thengna bana maram oiraga imphal la pangthokpa government job kamari leinaba examination singda saruk yagadaba Kuki candidate singna chatok chasen tawbada Assam Rifles na mapung paba protection amasong squad tawbada mateng pangbiyu haina Kuki aspirant association na ngarang silong telaiba Assam Rifles ki DG da aiba chol thaduna taksin krehari Assam Rifles ki DG da thakiba aiba chol aduda makata na haribana Kuki candidate singna exam center sing da chatpada security ga mari leinaba sing yauna hiram kaya da awaba amasong khudongsa daba kaya mayoknare adu buhairiba examination sing asi mapung oina imphal da masigi khudongsa ba phangmana Guwahati natraga Aizol na chingba arapa mafam da chatuna exam thabagi khudongsa daba kaya mayoknariba ase toknaba Kuki aspirant chingna imphal da laktuna exam thabada Assam Rifles na makhoi gi protection amasong escort pibiu Kuki community gi mekaidagi hairiba recruitment opportunities sing ase saruk yaba pami maramaduna makhoi bu imphal satok sen tawbada safe pages pirabadi awaba amatta yaudana makhoina pamliba career sing adu phangba ngamgani maramaduna Assam Rifles gi mekaidagi makhoina imphal da satok sen tawba amasong examination manungda exam thaningba Kuki aspirant sing asigi environment secure ohenba Assam Rifles personnel sing deploy tawnaba khanabiyu hairi experiencing asigi environment secure oinaba Assam Rifles personnel sing deploy tawnaba khanabiyu hairi mamangi matamda su Kuki jo council gi miyoi sing Bisnupurama sing Imphal pawduna Assam Rifles na kangpokpi tamna squad tawraga puthok pusin tawkhibagi tawdok laikhre mataw asigumna Imphal da pangthokpa jo kamari leinaba examination sing asida Kuki experiencing na saruk yaba ngamnaba makoida mapung phaba support amasong protection pibiyu Kuki jo council gi mekaidagi su hiram asida miyeng changbaga loinana job kamari leinaba examination asida saruk yaba pamliba Kuki experiencing asigi aso engam thoktanaba masong khudongsa sing ase phanganabagi damakta Assam Rifles ka tanaduna thabak tawnaba taksili haibagi world singsu yauri Pandba yabadi Kuki student organization gi mekaidagi MPSC na July taraga mathoida notification
थोक्तुना इम्फाल अमसुंग गुवाहाटीदा सेंटर ओइदुना पांगथोकदबा मेन एग्जामिनेशन असि चुराचांदपुरदसु मसिगे सेंटर अमा पिबियु हाइना मणिपुरगी गवर्नरदा तक्सिनखिबा लैख्रबनी अदुबु हौजिक फाउबुगी ओइनदि मसिगे रेस्पोंस अमत्ता गवर्नरदगी पिरकपा लैत्रिबनी मखा चतरकपदा नुंथिल पाउसेगी चिफोंग अमा ओइरिबा वैल कतिदगी लखोचरगा थमजगे इंगतपा पुरकनबा सिंगनबा कयागी मरकता लाकपनी कादगी हिंदोहंदना ngak selaga thamlakpada Thadou Inpi gi miyutching Waroure hari Manipurda ingtapa puraknabagi matangda mitai CSO singa wari sanabada Thadou Inpi Manipur gi miyutching kadagi hindoandana thambagi thawongbu akanba moongda yaningdaba phongdoragli Thadou Inpi Manipur gi president M James na pangwisinga unaba amada hai Manipur gi yellow puru ama oina khundarakliba Thadou singna kumja 1917 da songnakhiba malemgi ahan balanjawda Manipur gi ningthaugi damak nanchengnachi British gi mayokta chahi ahum chupna lalau ama hauduna Manipur gi ningtamba puraknaba honabada maru oiba thaudang lauki kumja 1917 dagi 1919 fawba haukiba lalau aduda Jampi Tamelongi Chipu Khautin Thang Sitlauna Maru Oiba Thaudang Lauki Kumja 1947 ta Manipur na ningthau Pandba leibak ama oiriba matamda Thadou Sip Singna Sana Kunungda thabak tawduna state asigi ningtamba ngaknaba thaudang lauduna lakhi Thadou Purupti Kukiga Mari Linade Purup asina Manipurgi apunbagi saktam kahendana thamnaba khonaduna lakbaga loinana NRC update tawduna illegal immigrants Halan Kinaba Taurangda Mapungpana Sogoli Hainasu Magna Pongdoki Kumza 2023 gi May Ahumdagi Manipurda Kangluki Hana Sunabagi Taudok Tolak Kraba Matungda Ingtapagi Pibam Lehenabagi Wakalonda Ngarang Impalgi Classic Hotel da Mitai CSO Singa Wari Sanabada Yawa Thadougi Luchingbasing Manipur Lengangna Kadagi Hindoandana Thambagi Thong Yaningde Thongasi Manipurgi Apunbagi Saktam Kahenanaba Honari Basingi Pungning Pelananaba Honabani Haina Lopom Toi India Government Kuki Jomi Marsu Militant Group Singa Wari sanabada Thadougi miyoi amatta yawba leite ngasi phawba Thadouna karigumba makhalgi demand amatta center da tawba leite mitai amasung Thadouna ingtapagi pibam hanjilanabagi matangda wari sanabada lengangna sogotpagi mahutta makhatana sarangnaba pibam thoananaba honare India government na Thadou Inpi Manipurgi luchingbasing atubu matamda chathok chasen tawba yangadabani hainasu phongdokhi